Welcome to my channel. Ngasi akhoi Manipurda president rule thamkhige kana kanagi matamda haibadu bet explain tawjage. Source Shanghai Express dagi Shanghai Express cover dagi ni akhoi Manipurda hujik fawada 11 times president rule thamkhre. Hariba 11 times taramathoirak president rule thambasida mamangda thamgiba president rule tarara thamgiba si kana kana thamgibano haiba taradi ahanbada first time si kana matam thamgi hai taradi CM Mairembam Koring CM oiba matamda January tang 1967 da ko 66 days thamki. Second time na 116 days thamki CM Longjam thambo October 25 day horoga 1967 gi. The third time da M Korengi matamda ko 2 years 157 days thamki October 17 1969 dagi horoga. The fourth time da March 20 1973 da 340 days thamki CM na kana matamda MD Alimuddin fourth time mai sak subata ko. Next mangarak subada May 16 1977 da 43 days thamki CM na RK Dorendra. The six times taruk subo ina akoi 60 days thamki November tang 1979 dagi CM na Yang Maso Saijagi matamda ko. The seven time tarek subo ina for tang 1981 da 110 days thamki CM na sida Risang Kising oiba matamda ko. The eighth time da January tang 1992 da 91 days thamki CM na Rajkumar Ranbir RK Ranbir gi matamda ko. The 19 mapan subada 31 December 1933 gi matamda thamgi sida numit kani thamgi tamda 347 days thamki CM na RK Dorendra. The tara subada 10 time tara subo ina June gi tang ani 2001 da 277 days thamki CM Radha Binod Koijam no oiba matamda matamsida orongani akoi oiba maliko oe ko akoi June 31 thodo thokputo sigi tara suba president rule matamsida ni. Handaki akoi CM Honorable CM Biren gi matamda su thambasina 13 subani ado masi numiti huji chanari ko president rule se suspended animation haidun aduna smaina lay akoi adum jike da gumba su kana gani khangjan bada ade Manipur da khwadi akoi India gi state khwai yam thambase Manipur oidoi ni ko. Manipur president rule yam thambase matang Uttar Pradesh adagi Bihar gumba matang lay hanan thambasina Punjab ta ngarang su haijagre so lay. Thank you. So, keep your